ꯂꯨꯆꯤꯡꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯃꯥꯟꯗꯣꯒꯤ OCP ꯑꯆꯧꯕ ꯃꯩꯇꯩꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯟꯕꯤꯗꯒꯤ ꯑꯥꯔꯖꯣꯟ ꯀꯧꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 35 ꯁꯨꯔꯕ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡꯗ ꯂꯩꯕ ꯈꯝꯕꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕ ꯒꯥꯏꯔꯨ ꯔꯤꯌꯥꯃꯩ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯅꯥꯜ ꯃꯔꯤꯡꯗꯒꯤ ꯔꯣꯁꯟ ꯃꯔꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 12 ꯁꯨꯔꯕ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡꯗ ꯄꯣꯏꯆꯥ ꯀꯧꯕ ꯑꯃꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕ ꯔꯣꯕꯤꯟꯁꯟ ꯃꯔꯤꯡ, ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯆꯍꯤ 13 ꯑꯄꯣꯛꯄ N ꯅꯣꯡꯉꯥꯜ ꯁꯤꯡ ꯐꯌꯦꯡꯗꯒꯤ, ꯁꯣꯌꯥꯝ ꯗꯦꯕꯦꯟ ꯁꯤꯡ ꯆꯍꯤ 60, ꯑꯂꯨꯡ ꯄꯥꯃꯩ ꯆꯍꯤ 19 ꯑꯄꯣꯛꯄ ꯇꯥꯗꯨꯏ ꯄꯥꯃꯩ ꯇꯧꯁꯦꯝꯗꯒꯤ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯌꯨꯉꯧ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯒꯤ ꯌꯨꯉꯥꯡ ꯕꯣꯇꯜ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 92 ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗ ꯌꯨ ꯊꯛꯂꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯒꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯐꯥꯒꯠꯂꯕ ꯌꯨꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯂꯝꯐꯦꯜ ꯑꯦꯛꯁꯥꯏꯖꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯁꯤꯟꯗꯨꯅ 7ꯁꯨꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯂꯩꯕ ꯒꯧꯔꯅꯒꯔ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯀꯤ ꯃꯦꯝꯕꯔ 10 ꯍꯦꯟꯕꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯒꯦꯠꯇꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯇꯨꯔꯤꯖꯝꯒꯤ ꯋꯥꯏꯈꯣꯝ ꯏꯕꯣꯍꯜꯅ ꯂꯝꯊꯥꯈꯤꯕꯅꯤ꯫ ꯑꯃꯤꯛꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯖꯖꯦꯁ ꯑꯣꯏꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯗꯔꯟ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯍꯣꯖꯥꯏꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 15ꯗꯒꯤ 18 ꯐꯥꯎꯕ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ 14ꯂꯛ ꯁꯨꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯗꯨꯗ ꯁ꯭ꯄꯣꯔꯠꯁ, ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯏꯚꯦꯟꯠꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯒꯤ ꯑꯦꯗꯚꯥꯏꯖꯔ ꯐꯝꯗꯣꯡ ꯃꯅꯤꯕꯥꯕꯨ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯏꯇꯥꯝ ꯀꯥꯖꯜ ꯑꯃꯗꯤ ꯑꯃꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯉꯥꯁꯦꯞꯄꯝ ꯁꯅꯥꯍꯜꯅ ꯑꯥꯏꯁ ꯅ꯭ꯌꯨꯁꯇ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯍꯟꯗꯛꯀꯤꯁꯤꯅ 9ꯁꯨꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅꯤ꯫ ꯍꯥꯏꯔꯤꯕ 9ꯁꯨꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯤꯛꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯦꯁꯠ ꯑꯣꯐ ꯑꯃꯤꯛ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯐꯕ ꯏꯁꯩ ꯁꯛꯄ ꯄꯨꯊꯣꯛꯄꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯤꯛꯅ ꯕꯦꯁꯠ ꯑꯣꯐ ꯑꯃꯤꯛ ꯄꯥꯡꯊꯣꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯄꯥꯡꯊꯣꯛꯆꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯃꯤꯛꯀ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯅꯤꯄꯨꯔꯤ ꯃꯣꯗꯔꯟ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯍꯟꯗꯛ ꯑꯩꯈꯣꯏ ꯌꯥꯎꯏ꯫ ꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯀꯌꯥꯃꯨꯛ ꯍꯥꯏꯔꯤꯕ ꯁꯤꯗ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 10ꯃꯨꯛꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯔꯤ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯦꯞꯇꯅ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯃꯤꯑꯣꯏ 3,000 ꯁꯨꯞꯅ 13 COVID ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 14 ꯂꯩꯈꯤꯗꯦ꯫ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 39.8%ꯗ ꯍꯟꯊꯔꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ 3,94,19,132 ꯌꯧꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 19,900 ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯑꯄꯨꯟꯕ ꯃꯤ ꯃꯁꯤꯡꯅ 5,90,90,962 ꯁꯨꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ 3,94,69,319 ꯌꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ 210,65,32 ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ USAꯅ ꯑꯍꯥꯟꯕ, ꯏꯟꯗꯤꯌꯥꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯥꯝꯅ ꯑꯍꯥꯟꯕ, ꯃꯤꯖꯣꯔꯥꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫